ꯑꯍꯥꯟꯕꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃꯣꯏꯅ ꯉꯁꯤ ꯑꯌꯨꯛ ꯆꯥꯎꯔꯥꯛꯅ ꯄꯨꯡ 9:30 ꯇꯥꯕ ꯃꯇꯝꯗ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯁꯤꯗ ꯂꯩꯕ ꯈꯧꯄꯨꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯇꯥꯎꯀꯨꯀꯨꯝ ꯊꯥꯡ ꯕꯣꯝ ꯄꯣꯈꯥꯏꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯁꯨꯞꯅꯇꯒꯤ ꯆꯍꯤ 4 ꯈꯛꯇ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯁꯤꯔꯦ ꯍꯥꯏꯔꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯃꯈꯣꯡ ꯑꯅꯤꯃꯛ ꯑꯁꯣꯛ-ꯑꯄꯟ ꯅꯪꯂꯦ ꯍꯥꯏꯔꯤ꯫ ꯁꯣꯛꯂꯕ ꯃꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯀꯨ ꯄꯥꯃꯩ, ꯃꯍꯥꯛ ꯖꯥꯏꯈꯪ ꯖꯩꯄꯧ ꯄꯥꯃꯩꯒꯤ ꯃꯆꯥꯅꯨꯄꯥ ꯅꯣꯅꯦꯗꯒꯤꯅꯤ ꯍꯥꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯁꯣꯛꯂꯕ ꯃꯤꯑꯣꯏ ꯑꯁꯤ ꯔꯥꯖ ꯃꯦꯗꯤꯁꯤꯇꯤ ꯍꯣꯁꯄꯤꯇꯥꯜꯗ ꯇ꯭ꯔꯤꯠꯃꯦꯟꯒꯤꯗꯃꯛꯇ ꯄꯨꯈꯠꯂꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ꯫ ꯀꯨꯀꯤꯁꯤꯡꯅ ꯏꯝꯐꯥꯜ ꯎꯈ꯭ꯔꯨꯜ ꯂꯝꯕꯤꯗ ꯇꯣꯇꯜ ꯁꯗꯥꯡ ꯂꯧꯊꯣꯛꯈ꯭ꯔꯦ꯫ ꯀꯨꯀꯤꯒꯤ ꯃꯤꯑꯣꯏ ꯑꯅꯤ ꯁꯤꯅ ꯐꯪꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯀꯨꯀꯤ CSO ꯋꯥꯔꯀꯤꯡ ꯀꯃꯤꯇꯤꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯕꯒ ꯂꯣꯏꯅꯅ ꯊꯧꯑꯣꯡ ꯑꯗꯨ ꯌꯥꯝꯅ ꯇꯝꯊꯤꯕ ꯑꯃꯁꯨꯡ ꯃꯤꯑꯣꯏꯕꯅ ꯆꯠꯀꯗꯕ ꯂꯤꯆꯠ ꯅꯠꯇꯦ ꯍꯥꯏꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯎꯈ꯭ꯔꯨꯜꯒꯤ ꯀꯨꯀꯤ ꯈꯨꯟꯁꯤꯡ ꯀꯥꯡꯄꯣꯛꯄꯤꯗ ꯍꯣꯡꯖꯤꯟꯍꯟꯅꯕ ꯇꯛꯁꯤꯟꯕ ꯗꯤꯃꯥꯟ ꯌꯥꯎꯅ ꯑꯇꯩ ꯗꯤꯃꯥꯟꯁꯤꯡ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯏꯝꯐꯥꯜ ꯎꯈ꯭ꯔꯨꯜ ꯂꯝꯕꯤ ꯃꯇꯝ ꯀꯛꯇꯅ ꯇꯣꯇꯜ ꯁꯠꯗꯥꯎꯟ ꯇꯧꯔꯒ ꯅꯦꯠꯂꯛꯊꯣꯛꯈ꯭ꯔꯦ꯫ ꯀꯃꯤꯇꯤꯒꯤ ꯍꯥꯏ ꯊꯦꯡꯈꯣꯒꯤꯟ ꯕꯥꯏꯇꯤ ꯑꯃꯁꯨꯡ ꯊꯥꯡꯕꯣꯏꯃꯥꯡ ꯂꯨꯟꯀꯤꯝꯕꯨ ꯇꯝꯊꯤꯅ ꯐꯨꯔꯕ ꯃꯇꯨꯡꯗ ꯅꯣꯡꯃꯩꯅ ꯀꯥꯞꯂꯒ ꯍꯥꯠꯄ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯐꯪꯉꯤ꯫ ꯃꯈꯣꯏꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯃꯥꯔꯆ 12 ꯑꯌꯨꯛ ꯄꯨꯡ 9:30 ꯇꯥꯕꯗ ꯁꯪꯀꯥꯏ ꯑꯃꯁꯨꯡ ꯊꯋꯥꯏ ꯈꯨꯟꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯃꯁꯨꯡ BSFꯀꯤ ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯊꯦꯡꯅꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯍꯛꯆꯤꯟꯅ ꯂꯧꯔꯗꯨꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯒꯤ ꯑꯃꯁꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯃꯥꯡꯈꯤꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨ ꯊꯤꯅꯕ ꯍꯣꯠꯅꯕꯗ ꯊꯋꯥꯏ ꯌꯥꯎꯁꯤꯟꯈꯤꯗꯦ ꯍꯥꯏꯅꯁꯨ ꯃꯔꯥꯜ ꯁꯤꯔꯛꯂꯤ꯫ ꯇꯥꯡꯈꯨꯜꯒꯤꯃꯤꯑꯣꯏ 12 ꯑꯗꯨꯕꯨ ꯀꯟꯅꯅꯕ ꯍꯣꯠꯅꯕꯗ ꯑꯍꯥꯟꯕ ꯃꯤꯠꯌꯦꯡ ꯊꯝꯈꯤ ꯍꯥꯏꯅ ꯄꯜꯂꯗꯨꯅ ꯊꯧꯗꯣꯛ ꯑꯗꯨ ꯌꯥꯝꯅ ꯇꯝꯊꯤꯕ ꯑꯃꯅꯤ, ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯤꯌꯥꯝꯒꯤ ꯈꯣꯡꯖꯪ ꯃꯈꯥ ꯇꯥꯅ ꯆꯪꯁꯤꯟꯈꯤꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯊꯝꯂꯛꯈꯤ꯫ ꯃꯔꯥꯜ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯃꯁꯛ ꯈꯪꯗꯣꯛꯇꯨꯅ ꯐꯥꯕꯒ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯈꯣꯡꯖꯪ ꯍꯟꯗꯣꯛꯂꯣꯏ ꯍꯥꯏꯅꯁꯨ ꯆꯦꯛꯁꯤꯟ ꯋꯥꯁꯨ ꯊꯝꯂꯛꯂꯤ꯫ ꯀꯃꯤꯇꯤꯅ ꯎꯈ꯭ꯔꯨꯜ ꯄꯨꯂꯤꯁ ꯊꯥꯖꯕ ꯊꯝꯗꯦ, ꯃꯔꯝ ꯑꯁꯤꯅ ꯀꯦꯁ ꯑꯗꯨ ꯁꯥꯏꯀꯨꯜ ꯅꯠꯇ꯭ꯔꯒꯅ ꯀꯥꯡꯄꯣꯛꯄꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯊꯤꯒꯠꯍꯟꯕꯤꯌꯨ ꯍꯥꯏꯅ ꯄꯜꯂꯗꯨꯅ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯂꯥꯡꯂꯥ ꯂꯥꯡꯖꯤꯟ ꯈꯪꯗꯣꯛꯄ ꯉꯝꯅꯕꯒꯤꯗꯃꯛ ꯀꯦꯁ ꯑꯗꯨ NIAꯕꯨ ꯊꯤꯒꯠꯍꯟꯕꯤꯌꯨ ꯍꯥꯏꯔꯛꯂꯤ꯫ ꯍꯥꯟꯅꯗꯤ ꯎꯈ꯭ꯔꯨꯜꯗ ꯀꯨꯀꯤꯁꯤꯡ ꯇꯥꯡꯈꯨꯜ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯒ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯀꯤꯕ ꯐꯥꯎꯕꯅ ꯎꯈ꯭ꯔꯨꯜꯗ ꯂꯩꯔꯤꯕ ꯀꯨꯀꯤ ꯈꯨꯟꯁꯤꯡ ꯑꯁꯤ ꯀꯥꯡꯄꯣꯛꯄꯤꯗ ꯅꯧꯅ ꯍꯣꯡꯖꯤꯟꯍꯟꯕꯤꯗꯨꯅ ꯃꯤꯌꯥꯝ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯍꯟꯗꯅꯕ ꯈꯣꯡꯊꯥꯡ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯅ ꯗꯤꯃꯥꯟ ꯇꯧꯔꯤ꯫ ꯗꯤꯃꯥꯟꯁꯤꯡ ꯑꯁꯤ ꯇꯛꯁꯤꯜꯂꯗꯨꯅ ꯀꯃꯤꯇꯤꯅ ꯏꯝꯐꯥꯜ ꯎꯈ꯭ꯔꯨꯜ ꯂꯝꯕꯤ ꯑꯁꯤ ꯗꯤꯃꯥꯟ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯇꯣꯇꯜ ꯁꯠꯗꯥꯎꯟ ꯂꯧꯊꯣꯛꯂꯦ ꯍꯥꯏꯔꯤ꯫ ꯕꯁ ꯃꯩ ꯆꯥꯛꯄꯗ ꯑꯃ ꯁꯤꯔꯦ, 6 ꯁꯣꯛꯂꯤ꯫ ꯒꯨꯖꯔꯥꯠꯀꯤ ꯕꯅꯥꯁꯀꯥꯟꯊꯥ ꯗꯤꯁꯇ꯭ꯔꯤꯛꯇ ꯉꯔꯥꯡ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄ꯭ꯔꯥꯏꯚꯦꯠ ꯂꯛꯖꯔꯤ ꯇꯨꯔꯤꯁ ꯕꯁ ꯑꯃ ꯃꯩ ꯆꯥꯛꯂꯛꯄꯗꯒꯤ ꯄꯦꯁꯦꯟꯖꯔ ꯑꯃ ꯁꯤꯈ꯭ꯔꯦ ꯑꯃꯁꯨꯡ ꯑꯇꯣꯞꯄ 6ꯅ ꯁꯣꯛꯂꯦ ꯍꯥꯏꯅ ꯄꯨꯂꯤꯁꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯑꯁꯣꯛꯄ ꯈꯔꯒꯤ ꯐꯤꯕꯝ ꯂꯨꯅ ꯂꯩꯔꯤ ꯍꯥꯏꯅꯁꯨ ꯃꯈꯣꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯐꯣꯡꯗꯣꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯁ ꯑꯗꯨ ꯔꯥꯖꯁꯊꯥꯟꯒꯤ ꯅꯁꯅꯥꯗ ꯑꯍꯃꯗꯥꯕꯥꯗ ꯇꯝꯅ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯉꯔꯥꯡ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 3:30 ꯇꯥꯕꯗ ꯗꯅꯦꯔꯥ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯅꯦꯅꯥꯋꯥ ꯈꯨꯟ ꯃꯅꯥꯛꯇ ꯈꯪꯍꯧꯗꯅ ꯃꯩ ꯆꯥꯛꯂꯛꯈꯤꯕꯅꯤ꯫ ꯄꯦꯁꯦꯟꯖꯔ ꯑꯌꯥꯝꯕ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ꯫ ꯃꯩꯗꯨ ꯑꯊꯨꯕ ꯃꯇꯝꯗ ꯕꯁ ꯑꯗꯨ ꯁꯤꯟꯕ ꯊꯨꯡꯅ ꯁꯟꯗꯣꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯄꯦꯁꯦꯟꯖꯔ ꯀꯌꯥ ꯑꯃꯗꯤ ꯃꯁꯥ ꯀꯟꯖꯅꯕꯒꯤꯗꯃꯛ ꯊꯣꯡꯅꯥꯎꯗꯒꯤ ꯃꯤꯡꯁꯦꯜꯁꯤꯡ ꯊꯨꯒꯥꯏꯗꯨꯅ ꯆꯣꯡꯊꯣꯛꯅꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯄꯦꯁꯦꯟꯖꯔ ꯑꯃꯗꯤ ꯃꯩꯅ ꯆꯥꯛꯇꯨꯅ ꯁꯤꯕꯒ ꯂꯣꯏꯅꯅ ꯑꯇꯣꯞꯄ 6ꯅ ꯁꯣꯛꯈꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗꯨꯅ ꯍꯥꯏꯈꯤ꯫ ꯑꯁꯣꯛꯄꯁꯤꯡꯗꯨ ꯃꯅꯥꯛ ꯅꯛꯄ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯄꯨꯈꯠꯈꯤꯕꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯃꯈꯣꯏ ꯈꯔꯒꯤ ꯐꯤꯕꯝ ꯂꯨꯅ ꯂꯩꯔꯤ꯫ ꯃꯩꯗꯨ ꯀꯔꯝꯅ ꯍꯧꯔꯛꯈꯤꯕꯅꯣ ꯍꯥꯏꯕ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯑꯃꯗꯤ ꯊꯧꯗꯣꯛꯇꯨꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛ ꯊꯤꯒꯠꯄꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯍꯥꯏꯅꯁꯨ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗꯨꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯏꯔꯥꯛꯇ US ꯃꯤꯂꯤꯇꯔꯤ ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯃ ꯀꯥꯏꯈ꯭ꯔꯦ꯫ ꯏꯔꯥꯟꯅ ꯁꯧꯒꯠꯄ ꯏꯁꯂꯥꯃꯤꯛ ꯒ꯭ꯔꯨꯞꯅ ꯀꯥꯞꯊꯕꯅꯤ ꯍꯥꯏꯔꯤ꯫ ꯏꯔꯥꯛꯇ US ꯃꯤꯂꯤꯇꯔꯤꯒꯤ ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯃ ꯀꯥꯏꯕꯗ ꯄ꯭ꯂꯦꯟ ꯑꯗꯨꯗ ꯇꯣꯡꯂꯛꯈꯤꯕ ꯃꯤꯑꯣꯏ 6ꯀꯤ ꯃꯅꯨꯡꯗ 4 ꯁꯤꯔꯦ ꯍꯥꯏꯅ US ꯁꯦꯟꯇ꯭ꯔꯦꯜ ꯀꯃꯥꯟꯗꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ KC-135 ꯑꯦꯔꯤꯌꯦꯜ ꯇꯦꯡꯀꯔ ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯗꯨ US ꯃꯤꯂꯤꯇꯔꯤꯅ ꯐꯥꯏꯇꯔ ꯖꯦꯠꯁꯤꯡ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯑꯦꯌꯔꯀ꯭ꯔꯥꯐꯁꯤꯡ ꯂꯣꯡ ꯔꯦꯟꯖ ꯃꯤꯁꯟꯁꯤꯡꯒꯤꯗꯃꯛꯇ ꯅꯣꯡꯊꯛꯇ ꯊꯥꯎ ꯍꯥꯟꯕꯗ ꯁꯤꯖꯤꯟꯅꯕ ꯑꯦꯌꯔꯀ꯭ꯔꯥꯐ ꯃꯈꯜ ꯑꯃꯅꯤ꯫ US ꯁꯦꯟꯇ꯭ꯔꯦꯜ ꯀꯃꯥꯟꯗꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯅꯍꯥꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯏꯔꯥꯛꯀꯤ ꯅꯨꯡꯁꯨꯞ ꯊꯪꯕ ꯁꯔꯨꯛꯇ KC-135 ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯃ ꯀꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯁꯤ ꯂꯩꯃꯥꯏꯗꯒꯤ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯅꯣꯡꯊꯛꯀꯤ ꯃꯐꯝꯗꯒꯤ ꯌꯦꯛꯅꯕꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄꯗ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯃꯁꯦꯜ ꯁꯣꯏꯕꯗꯒꯤ ꯀꯥꯞꯁꯤꯟꯅꯕꯗ ꯀꯥꯏꯈꯤꯕ ꯅꯠꯇꯦ꯫ ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯁꯤ ꯀꯝꯗꯧꯅ ꯀꯥꯏꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯊꯤꯖꯤꯜꯂꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯆꯩꯔꯛꯁꯤꯗ ꯏꯔꯥꯟꯅ ꯁꯧꯒꯠꯄ ꯏꯔꯥꯛꯇ ꯂꯩꯕ ꯏꯁꯂꯥꯃꯤꯛ ꯃꯤꯂꯤꯇꯦꯟ ꯒ꯭ꯔꯨꯞ ꯑꯃꯅ USꯀꯤ ꯃꯤꯂꯤꯇꯔꯤ ꯑꯦꯌꯔꯀ꯭ꯔꯥꯐ ꯀꯥꯏꯈꯤꯕꯁꯤ ꯃꯈꯣꯏꯅ ꯀꯥꯞꯊꯕꯅꯤ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯔꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯏꯁꯂꯥꯃꯤꯛ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯀ꯭ꯂꯦꯝ ꯑꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ US ꯁꯦꯟꯇ꯭ꯔꯦꯜ ꯀꯃꯥꯟꯗꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯤꯂꯤꯇꯔꯤ ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯁꯤ ꯀꯥꯏꯗ꯭ꯔꯤꯉꯩꯗ ꯅꯣꯡꯊꯛꯇ KC-135 ꯑꯦꯔꯤꯌꯦꯜ ꯇꯦꯡꯀꯔ ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯅꯤ ꯄꯥꯏꯃꯤꯟꯅꯔꯝꯈꯤ꯫
ꯑꯗꯨꯕꯨ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄꯗꯒꯤ ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯃ ꯀꯥꯏꯈꯤꯕꯅꯤ ꯑꯇꯣꯞꯄ ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯗꯨꯗꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯏꯖꯔꯦꯜꯒꯤ ꯇꯦꯜ ꯑꯕꯤꯕꯇ ꯇꯥꯈꯤ ꯊꯧꯗꯣꯛ ꯑꯁꯤ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯌꯨꯑꯦꯁꯅ ꯆꯠꯊꯕ ꯑꯣꯄꯔꯦꯁꯟ ꯏꯄꯤꯛ ꯐ꯭ꯌꯨꯔꯤꯒꯤ ꯃꯅꯨꯡꯆꯟꯅ ꯊꯕꯛ ꯇꯧꯔꯤꯉꯩꯗ ꯏꯖꯔꯦꯜ ꯑꯃꯗꯤ ꯌꯨꯑꯦꯁꯀ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯕ ꯂꯩꯕꯥꯛꯀꯤ ꯏꯌꯔ ꯁ꯭ꯄꯦꯁꯇ ꯊꯣꯛꯈꯤꯕ ꯑꯣꯏꯕꯅ ꯍꯦꯟꯅ ꯀꯨꯞꯅ ꯊꯤꯖꯤꯟꯕꯒꯤ ꯃꯊꯧ ꯇꯥꯔꯦꯈꯤ KC-135 military aircraft ama kaikhibasi tharaga Israel US amadi Iran gi lan asida kaikhiba US ki aircraft mari sukri hariba masing asi US na miyamna confirm torakraba masing ni adubu lan asida US ki aircraft mari dagi hena kairamgani haina thajanari panmayabadi mamang sayolda Kuwait ki air space ta soibadagi Kuwait na US ki fighter jet ahung kapthaki haina US military na confirm torakhiba laikhrabani thawdok sing adu US ki fighter pilot amadi crew member amata aso open yaukiti hausu phawbada lan asida US ki lanmi kya sikhe Kuwait laiba civilian port amada Iran ki drone attack tawbada US ki service member taruk sikhe amaso Saudi Arabia ki Prince Sultan air based Iran attack sa tharak pada soki be US ki lanmi amasu laikana bangamdana sikhrabani hausu phawbada lan asida US ki service member samagani furum aso open nakhe thajanari adubo Iran ki maikedi ki asiana amasum aso open yawbagi paw si sapsana khamngamdri Iran sa tharak par landad misam kya sikhi habigi report ti tuan bi agency sing na phungnarakli Myanmar ki military na air power kankharankhri KIO na lan lusna na bagwari sana na basim sakri Myanmar ki military na lebadu da resistant forcing na civil war ki matam da lauksin ki ba mapung kya handok na bagi damak anauba combat aircraft sing hapsinduna air power mapangal kankharankhri mara sida kasin independence organization KIO na lebadu da hokiba lairiba civil war si lusna na ba political web mawon wari sana na ba sem sare hena phongdorakli Myanmar lengan anauba jet fighter mari leba adugi air force ta hapsin mangamki madugi manungda bomb thadaba amasum combat ki mission kaya gidama yamna toina sizinaba Russia na saba Su-30 aircraft aniskyawri handak aircraft mari hapsin ba si tharaga kumja inglisingani kunga mathoida Aung San Suu Kyi gi lenga munduna military regime ma lerakwadagi military na tarurak subu oina anabu khulai sing hapsin bigi thabak ori Myanmar ki military lenga ki makok oriba senior general Min O haying na phungdokhibada leba asigi air force pu mapangal khalanduna manung amasu mapan gi mapangal sing control tona bu honagadori Kachin Independence Army KIA gi political arm oriba Kachin Independence Organization KIO gi wangangloi Colonel Nobu na phungdokpada lobasina Myanmar gi civil war si loishinna bo honabada political gi wari sanana ba sem sare hakinasu paus na makhata na su phungdorakli tentana su memna thamjagi amasu makhata banau babdet myam punangai minasi